ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯑꯆꯧꯕ ꯑꯃꯁꯨꯡ ꯊꯥꯔꯤꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯔꯝꯃꯤ꯫ ꯅꯣꯡꯃꯇꯁꯨ ꯈꯠꯅꯔꯝꯗꯦ, ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯇꯝꯖꯧ, ꯃꯈꯣꯏ ꯑꯅꯤꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯕ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯃꯥꯟ ꯇꯧꯅꯔꯤꯕꯅꯤ꯫ ꯑꯆꯧꯕ ꯑꯃꯗꯤ ꯊꯥꯔꯤꯛꯀꯤ ꯅꯨꯡꯁꯤꯔꯕ ꯆꯍꯤ 8 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯔꯤꯛ ꯑꯗꯨ ꯑꯅꯤꯁꯨꯕ ꯑꯉꯥꯡ ꯑꯃ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯊꯕꯛ suhandana ꯌꯥꯝꯅ ꯂꯨꯅ ꯇꯧꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯆꯧꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟ ꯑꯗꯨ ꯀꯩꯊꯦꯜꯗ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯏꯃꯨꯡꯗꯒꯤ ꯇꯞꯅ ꯊꯣꯔꯛꯂꯒ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯊꯦꯡꯗꯤ ꯊꯦꯡꯕꯤꯔꯛꯀꯅꯨꯀꯣ, ꯑꯩ ꯏꯇꯣꯝꯇ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯇꯦ." ꯑꯆꯧꯕ ꯅꯣꯛꯂꯒ, "ꯇꯣꯝꯊꯤꯟꯁꯦ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯍꯧꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯉꯔꯥꯡꯗꯒꯤ ꯀꯩꯊꯦꯜ ꯀꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯄꯨꯕꯤꯈꯤꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ." ꯑꯆꯧꯕ ꯇꯣꯝꯊꯤꯟꯕꯨ ꯃꯈꯨꯠ ꯁꯝꯕꯤꯔꯒ, "ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ, ꯉꯟꯇꯥꯅ ꯍꯜꯂꯛꯑꯒꯦ꯫ ꯂꯩꯒꯗꯧꯕ ꯈꯨꯗꯤꯡꯃꯛ ꯂꯩꯔꯒ ꯁꯠ ꯍꯦꯛꯇ ꯍꯜꯂꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯣ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯒꯅꯨꯀꯣ, ꯃꯥꯡꯒꯣꯟꯁꯤꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯇꯦꯛ ꯇꯦꯛ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯧꯅ ꯀꯧꯔꯛꯏ, "ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ." ꯊꯥꯔꯤꯛꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯐꯤꯖꯣꯜ ꯑꯃꯣꯠꯄ ꯁꯦꯠꯄꯤ, ꯃꯀꯣꯛꯇ ꯄꯣꯂꯥꯡ ꯑꯆꯧꯕ ꯑꯃ ꯄꯨꯕꯤ, ꯊꯕꯛ ꯁꯨꯕꯒꯤ ꯀꯨꯆꯨ ꯀꯥꯍꯠꯂꯕꯤ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯅ ꯉꯛꯅ, "ꯀꯅꯥ ꯍꯪꯕꯤꯒꯗꯕꯅꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯕ ꯃꯇꯧꯗ, "ꯕꯦꯝꯃ, ꯑꯩꯁꯦ ꯌꯥꯝꯅ ꯑꯔꯥꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯖꯕ ꯃꯤꯁꯛꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯆꯠꯄꯗ ꯌꯥꯝꯅ ꯋꯥꯔꯤ꯫ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯥꯔꯛꯇꯕꯅ ꯏꯁꯥꯁꯤꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯏꯁꯤꯡꯒ ꯂꯩꯔꯕꯗꯤ ꯈꯖꯤꯛꯇ ꯊꯛꯆꯒꯦꯕ." ꯊꯥꯔꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ, "ꯏꯅꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ, ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯔꯛꯀꯦ꯫ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯊꯥꯔꯤꯕ ꯐꯤꯗꯥꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯊꯕꯤꯔꯝꯃꯨ, ꯑꯩ ꯄꯨꯊꯣꯛꯆꯔꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯣꯛꯊꯛꯇ ꯊꯥꯡꯀꯠꯂꯤꯕ ꯄꯣꯂꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯝꯗꯨꯅ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯔꯤꯛꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯄꯤꯔꯝꯃꯤ꯫ "ꯏꯅꯦ, ꯑꯌꯨꯛ ꯑꯣꯏꯕꯅꯤꯅ ꯆꯥꯛ ꯐꯥꯎꯕꯗꯤ ꯊꯣꯡꯗ꯭ꯔꯤ. ꯊꯣꯡꯂꯝꯂꯕꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯌꯥꯕꯅꯤ. ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯆꯥ ꯑꯊꯛ ꯈꯔꯁꯦ ꯑꯣꯏꯅ ꯆꯥꯕꯤꯔꯣ." ꯅꯨꯄꯤꯗꯨꯅ ꯏꯁꯤꯡꯗꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯀꯨꯠ ꯀꯨꯠ ꯊꯛꯆꯤꯜꯂꯝꯃꯤ꯫ ꯆꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯕꯦꯝꯃ, ꯅꯈꯣꯏꯒꯤ ꯏꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ꯫ ꯅꯪꯗꯤ ꯏꯪꯁꯨ ꯇꯞꯄꯤ, ꯅꯁꯛꯁꯨ ꯐꯖꯩ, ꯅꯕꯨꯛꯁꯨ ꯌꯥꯝꯅ ꯐꯩ. ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯌꯨꯀꯣ." ꯊꯥꯔꯤꯛꯅ, "ꯀꯔꯤꯁꯨ ꯍꯥꯎꯕ ꯅꯠꯇꯦꯗ ꯏꯅꯦ, ꯋꯥꯔꯕ ꯃꯇꯝꯗ ꯊꯛꯄꯗꯨꯗ ꯁꯨꯝ ꯇꯥꯟ ꯆꯥꯟꯅꯗꯨꯅ ꯍꯥꯎꯕ ꯑꯣꯏꯔꯝꯒꯅꯤ." ꯋꯥꯁꯦ ꯍꯥꯏꯕ ꯂꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯃ ꯋꯪ ꯋꯪ ꯅꯝꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯈꯪꯅꯅꯕ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯒꯤ ꯄꯣꯂꯥꯡ ꯃꯊꯛ ꯑꯗꯨꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯖꯔꯕ ꯃꯅꯥ ꯃꯄꯨꯟ ꯑꯃꯈꯛ ꯌꯥꯎꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯇꯤ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯄꯥꯝꯕ ꯄꯣꯛꯂꯝꯃꯤ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯅꯥ ꯃꯄꯨꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯁꯨꯠ ꯅꯝꯖꯔꯝꯃꯤ ꯌꯥꯝꯅ ꯈꯪꯅꯤꯡꯅ꯫ "ꯏꯃꯥ ꯒꯨꯝꯂꯕꯤ, ꯃꯁꯤꯒꯤ ꯃꯅꯥꯁꯤꯕꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯒꯦ? ꯑꯩꯍꯥꯛ ꯂꯩꯖꯍꯧꯔꯒꯦ, ꯃꯃꯜꯅ ꯀꯌꯥ ꯑꯣꯏꯔꯕꯅꯣ?" "ꯕꯦꯝꯃ, ꯅꯍꯥꯛꯅꯕꯨ ꯄꯥꯝꯂꯕꯗꯤ ꯀꯔꯤꯒꯤ ꯁꯦꯜ ꯄꯤꯗꯨꯅ ꯂꯧꯒꯅꯤ? ꯑꯩꯅ ꯀꯣꯛ ꯂꯦꯝꯅ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ꯫ ꯃꯃꯤꯡꯕꯨꯗꯤ ꯆꯦꯔꯩ ꯍꯥꯏꯅ ꯈꯪꯅꯕꯅꯤ. ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗ ꯄꯥꯟꯕꯅꯤ. ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ. ꯃꯍꯥꯛꯀꯨꯝꯅꯅꯦ ꯃꯅꯝ ꯅꯨꯡꯁꯤꯕꯗꯤ ꯐꯪꯂꯔꯣꯏ." ꯊꯥꯔꯤꯛꯅ, "ꯑꯣ, ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯀꯤ ꯃꯅꯝ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯃꯥꯡꯊꯛꯇ ꯅꯨꯡꯁꯤꯕ ꯃꯅꯝ ꯊꯦꯡꯅꯈꯤꯗ꯭ꯔꯤ. ꯃꯆꯨꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ." "ꯄꯥꯛꯅ ꯊꯦꯡꯅꯔꯣꯏ. ꯃꯤꯑꯣꯏ ꯑꯅꯝꯕꯅ ꯃꯁꯤꯒꯤ ꯃꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯗꯕꯅꯤ." ꯑꯍꯜ ꯑꯗꯨꯅ ꯊꯥꯔꯤꯛꯀꯤ ꯃꯕꯨꯛ ꯑꯗꯨꯗ ꯌꯦꯡꯂꯒ, "ꯊꯥꯕꯨ ꯀꯌా ꯁꯨꯔꯕꯒꯦ ꯑꯉꯥꯡꯁꯦ? ꯅꯨꯄꯤꯕꯨ ꯄꯣꯛꯀꯗꯕ ꯃꯥꯜꯂꯤꯅꯦꯍꯦ." ꯊꯥꯔꯤꯛꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯅꯥꯜꯂꯒ, "ꯊꯥ 4 ꯍꯥꯏꯔꯛꯏꯅꯦ. ꯅꯨꯄꯤꯕꯨ ꯄꯣꯛꯂꯕꯗꯤ ꯐꯩ ꯍꯥꯏꯔꯤꯅꯦ. ꯏꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯕꯗꯤ ꯆꯞ ꯆꯥꯔꯦꯗꯅ. ꯏꯅꯦꯒꯤ ꯕꯣꯔꯗꯒꯤ ꯊꯨꯡꯕ ꯑꯣꯏꯖꯔꯒꯦ." ꯑꯍꯜ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯁꯣꯏꯗꯅ ꯊꯨꯡꯒꯅꯤꯗ. ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯦ ꯇꯧꯔꯤꯁꯦ, ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ."
ꯑꯩꯒꯤ ꯆꯠꯀꯗꯕ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤ꯫ ꯏꯕꯦꯝꯃꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡ꯫ ꯅꯍꯥꯛꯀꯤ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯑꯁꯪꯕ ꯃꯅꯥ ꯆꯕꯨꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯆꯧꯕ ꯑꯃꯁꯨꯡ ꯇꯣꯝꯊꯤꯟꯁꯨ ꯂꯥꯛꯂꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯍꯔꯥꯎꯅ ꯄꯨꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯍꯜ ꯑꯗꯨ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯂꯒ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯪꯂꯕꯗ ꯊꯤꯟꯊꯕ ꯇꯧꯗꯅ ꯎꯃꯪ ꯑꯃꯗ ꯐꯠ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯑꯗꯨ ꯑꯃꯨꯕ ꯃꯆꯨꯒꯤ ꯑꯆꯣꯟꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯈꯛ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯖꯣꯝ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯑꯊꯤꯡꯕ ꯂꯩꯇꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯊꯥꯔꯤꯛꯀꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯁꯦꯠꯇꯣꯛꯅꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯝꯂꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯁꯦꯠꯇꯣꯛꯅꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯊꯈꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯥꯏ ꯑꯃꯅ ꯖꯣꯝ ꯅꯤꯡꯊꯧ, ꯑꯩꯈꯣꯏꯕꯨ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣ? ꯖꯣꯝ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯐꯩꯖꯩ ꯌꯦꯡꯂꯒ ꯉꯁꯤꯈꯛ ꯍꯧꯖꯤꯛ ꯈꯛꯇꯃꯛ ꯂꯥꯛꯄꯗ ꯉꯥꯏꯔꯤ꯫ ꯅꯌꯨꯝꯗ ꯌꯥꯝꯅ ꯍꯟꯅꯤꯡꯂꯛꯂꯕ꯭ꯔꯣ? ꯃꯅꯥꯏ ꯑꯗꯨꯅ ꯏꯁꯨꯛ ꯁꯨꯛꯂꯒ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯍꯧꯗꯕꯗꯨꯗ ꯁꯨꯝ ꯃꯅꯥꯛꯇ ꯂꯩꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯅꯤꯡꯊꯧ꯫ ꯃꯁꯛ ꯑꯁꯤꯒ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯅꯨꯄꯤ ꯃꯇꯨꯡ ꯏꯟꯕ ꯑꯙꯥ ꯃꯣꯔꯥ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯁ꯭ꯋꯥꯏꯗ ꯂꯩꯒꯅꯨ꯫ ꯂꯥꯛꯄꯇꯃꯛ ꯉꯥꯏꯔꯤ, ꯑꯩꯒꯤ ꯏꯊꯧꯁꯨ ꯄꯥꯡꯊꯣꯛꯅꯕ ꯂꯥꯛꯂꯒ ꯅꯪꯒꯤ ꯅꯨꯄꯤ ꯂꯥꯏ ꯍꯅꯨꯕꯤ ꯃꯥꯟꯕꯤꯗꯨꯒꯤꯗꯃꯛ ꯂꯣꯏꯅ ꯇꯣꯛꯊꯣꯛꯑꯒ ꯌꯨꯝꯗ ꯍꯜꯂꯁꯤ ꯀꯥꯏꯅ ꯅꯀꯣꯛ ꯑꯗꯨꯗ ꯎꯇꯨꯞꯅ ꯊꯣꯡꯒꯦ ꯂꯥꯎ꯫ ꯏꯁ, ꯂꯥꯏ ꯍꯅꯨꯕꯤ ꯀꯥꯏꯅ ꯑꯗꯨꯝꯅ ꯒꯥꯏꯗꯤ ꯍꯥꯏꯅꯨꯗ ꯏꯅꯤꯡꯊꯧ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯠꯇ ꯊꯤꯖꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤꯅꯦ꯫ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯟꯊꯤ ꯇꯧꯔꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯁꯦ, ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤꯗ ꯑꯣꯏꯕ꯫ ꯃꯅꯥꯏ ꯑꯗꯨꯅ ꯀꯔꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯍꯥꯏꯉꯝ ꯇꯧꯉꯝꯗꯕ ꯃꯇꯧ ꯑꯃ ꯎꯠꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯣꯝ ꯑꯗꯨꯁꯨ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯖꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯅꯨꯡꯁꯤꯅꯅ ꯄꯨꯟꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯥ, ꯑꯩꯒꯤ ꯈꯨꯠꯁꯦ ꯉꯁꯥꯏ ꯇꯤꯡꯈꯪꯅ ꯌꯨꯈꯤꯕꯗꯒꯤ ꯌꯥꯝ ꯆꯤꯛꯏ, ꯑꯗꯨꯅ ꯆꯥꯛꯁꯦ ꯅꯪ ꯑꯣꯏꯅ ꯏꯟꯕꯤꯌꯣꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯀꯤ ꯃꯇꯝꯕꯥꯛꯇ ꯐꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯆꯧꯕꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯦꯁꯟꯅꯈ꯭ꯔꯄꯣꯠꯅꯤ꯫ ꯅꯃꯥꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯅꯤꯅꯦꯍꯦ, ꯁꯤꯗ ꯂꯥꯛꯑꯣ, ꯄꯥꯕ ꯏꯟꯕꯤꯒꯦ ꯂꯥꯛꯑꯣ꯫ ꯇꯣꯝꯊꯤꯟꯅ ꯁꯨꯒꯠꯂꯒ ꯇꯜꯂꯤꯆꯣ, ꯅꯈꯨꯠꯅꯦꯅ ꯆꯩꯔꯣꯡ ꯍꯦꯛ ꯃꯥꯟꯈꯩ ꯇꯨꯒꯠꯆꯩ ꯅꯪꯅ ꯏꯟꯕꯤꯕ ꯆꯥꯛ ꯆꯥꯕ꯫ ꯑꯩꯗꯤ ꯏꯃꯥꯗ ꯑꯗꯨꯝ ꯏꯜꯍꯟꯅꯤ꯫ ꯆꯥꯛ ꯃꯌꯥꯝ ꯆꯥꯕꯒꯤ ꯃꯕꯨꯛ ꯆꯥꯎꯖꯕꯁꯤꯕꯨ ꯃꯁꯥ ꯉꯝꯗꯦ ꯀꯥꯏꯅ꯫ ꯏꯃꯥ, ꯆꯥꯛꯇꯨ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯎꯋꯣ, ꯏꯃꯥꯒꯤ ꯄꯨꯛꯁꯦ ꯆꯥꯎꯕ ꯐꯅꯕ꯫ ꯃꯆꯥꯒꯤ ꯏꯄꯪ ꯄꯪꯖꯕ ꯋꯥꯍꯩ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯦꯡꯅꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯍꯥꯎꯒꯗꯕ ꯃꯑꯣꯡꯗ ꯇꯣꯠꯄꯤꯔꯒ ꯇꯣꯝꯊꯤꯟꯅ ꯍꯔꯥꯎꯅ ꯀꯥꯊꯣꯛꯆꯔꯤꯕ ꯃꯌꯥ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯏꯟꯕꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯎꯔꯒ ꯃꯄꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯡꯁꯦꯜꯒꯤ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯃꯅꯥ ꯆꯕꯨꯜ ꯑꯗꯨ ꯎꯔꯨꯕꯗ ꯑꯆꯧꯕꯅ ꯉꯛꯅ ꯄꯥꯏꯈꯠꯂꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯝ ꯑꯗꯨ ꯅꯝꯂꯨꯕ ꯃꯇꯝꯗ ꯑꯣꯒꯦ ꯇꯧꯕ ꯃꯈꯩ ꯁꯣꯛꯊꯣꯛꯂꯒ ꯂꯩꯃꯥꯏꯗ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯆꯦꯔꯩ ꯃꯅꯥ ꯑꯣꯏꯔꯝꯕꯗꯒꯤ ꯊꯥꯔꯤꯛꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯒ ꯐꯠ ꯈꯨꯡꯀꯠꯂꯤ꯫ ꯑꯗꯨꯒ ꯀꯩꯅꯣ ꯃꯈꯣꯏ ꯄꯥꯕꯣ, ꯃꯤꯅ ꯂꯨꯅ ꯊꯝꯖꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯍꯨꯟꯇꯣꯛꯂꯤꯕꯁꯤꯕꯣ? ꯑꯆꯧꯕꯅ ꯃꯅꯥꯇꯣꯟꯗꯨ ꯃꯦꯟꯁꯤꯜꯂꯒ ꯀꯔꯤ ꯃꯅꯥꯅꯣꯅꯦ ꯑꯗꯨꯕꯣ? ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎꯕꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ, ꯀꯗꯥꯏꯗꯩꯅꯣ ꯑꯗꯨꯕꯣ? ꯑꯗꯨꯛ ꯌꯥꯝꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯅꯥ ꯑꯁꯤꯕꯨ ꯅꯝꯊꯤ ꯀꯥꯏꯅ? ꯅꯪꯒꯤ ꯅꯅꯥꯇꯣꯟꯗꯣ ꯌꯥꯔꯝꯃꯔꯣꯏ, ꯑꯄꯨꯝ ꯃꯁꯥꯒꯤ ꯃꯅꯝꯗ ꯅꯝꯃꯒ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯁꯤ ꯊꯝꯕꯅ ꯑꯩꯒꯤ ꯀꯥꯁꯦ ꯃꯅꯝ ꯅꯨꯡꯁꯤꯅ ꯂꯩꯍꯜꯂꯦꯕꯅꯤ꯫ ꯁꯥꯏꯅꯦ, ꯄꯣꯠ ꯌꯣꯟꯕꯤ ꯏꯃꯥꯒꯨꯝꯂꯕꯤ ꯑꯃꯗꯒꯤ ꯂꯧꯍꯧꯕꯅꯤ꯫ ꯃꯃꯤꯡꯕꯨꯗꯤ ꯆꯦꯔꯩ ꯍꯥꯏ, ꯌꯥꯝꯅ ꯑꯋꯥꯡꯕ ꯆꯤꯡꯊꯛꯇ ꯍꯧꯋꯤ ꯍꯥꯏ꯫ ꯀꯔꯤꯅꯣ, ꯑꯩꯅ ꯁꯣꯏꯔꯤꯔꯥ ꯅꯪꯅ ꯁꯣꯏꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯑꯣꯏ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯝꯊꯤꯈ꯭ꯔꯦ꯫ ꯑꯩ ꯏꯆꯥ ꯊꯣꯏꯕꯒ ꯄꯨꯟꯅ ꯑꯁꯣꯝꯒꯤ ꯑꯍꯥꯡꯕ ꯀꯥꯁꯤꯗ ꯇꯨꯝꯃꯨꯔꯒꯦ꯫ ꯃꯅꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪꯗꯤꯅꯦ, ꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯇꯨꯝꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯥꯔꯤꯛ ꯈꯣꯟꯖꯦꯜ ꯍꯧꯅ꯫ ꯍꯣꯏ ꯍꯣꯏ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯍꯧꯔꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯀꯩꯊꯦꯜꯗ ꯆꯠꯂꯨꯕꯒ ꯋꯥꯃꯟꯈꯤꯗꯨꯅ ꯅꯥꯈꯣꯛꯄ ꯃꯈꯩ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫
ꯁꯣꯝꯗꯅ ꯊꯥꯔꯤꯛ ꯑꯗꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯏꯁꯩ ꯉꯪꯗꯨꯅ ꯃꯁꯝ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯍꯥꯠꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯇꯨꯡꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯁꯕꯥꯟ ꯑꯃꯈꯛꯅ ꯂꯦꯞꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯪꯂꯗꯨꯅ ꯁꯝꯆꯦꯠ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯉꯛꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯔꯤꯛꯅ ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯃꯥꯜꯂꯤ, ꯑꯁꯦꯡꯕ ꯊꯣꯛꯄꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯋꯥꯈꯜꯁꯦ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯕ ꯑꯁꯤꯗ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯤꯅꯤꯗ, ꯑꯩꯒꯤ ꯍꯦꯟꯖꯤꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯑꯄꯤꯛꯄ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯊꯥꯔꯤꯛ, ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛ ꯈꯪꯂꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯊꯥꯔꯤꯛ ꯇꯧꯔꯤꯕ ꯑꯗꯨꯗ ꯉꯛꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯅ ꯄꯥꯈꯟ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯩꯅ ꯏꯇꯣꯝꯇ ꯇꯨꯝꯃꯦ ꯍꯥꯏꯕ ꯈꯪꯕꯒꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯆꯥꯗꯨꯅ ꯑꯩꯉꯣꯟꯗ ꯀꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯁꯦ꯫ ꯈꯪꯅꯤꯕ, ꯃꯊꯪꯒ ꯇꯧꯔꯣ, ꯑꯩꯅ ꯈꯪꯕꯤꯗꯧ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯡꯈꯜ ꯑꯗꯨ ꯊꯥꯖꯤꯟꯗꯨꯅ ꯇꯨꯝꯊꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨ ꯇꯥꯔꯛꯂꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯔꯤꯛ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯛꯅꯗꯅꯒꯁꯨ ꯇꯧꯖ ꯁꯥꯔꯤ, ꯅꯄꯥꯅꯆꯥ ꯍꯌꯦꯡ ꯅꯨꯡꯉꯥꯏꯅꯤ, ꯑꯩꯅ ꯑꯃꯨꯛ ꯇꯝꯅꯒꯦꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯂꯣꯏꯕꯒ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯀꯣꯏꯕ ꯑꯗꯨꯗ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯋꯪ ꯋꯪ ꯂꯥꯎꯅ ꯅꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯅꯝ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯊꯥꯔꯤꯛꯅꯤ ꯁꯨꯝ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯃꯅꯝ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯃꯅꯥ ꯆꯕꯨꯜ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯅꯝꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯐꯥꯎꯕ ꯄꯦꯟꯕ ꯅꯥꯏꯔꯛꯇꯕꯗꯒꯤ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯃꯅꯥ ꯑꯗꯨꯗ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯀꯔꯤꯁꯨ ꯈꯟꯊꯗꯕ ꯃꯈꯩ ꯆꯥꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯥꯁꯤꯟꯕꯅ ꯑꯃ ꯐꯥꯎꯕ ꯂꯦꯝꯍꯟꯗꯅ ꯂꯣꯏꯅ ꯆꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯣꯏꯔꯕꯗ ꯊꯥꯔꯤꯛꯅ ꯊꯒꯦꯛꯂꯒ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯔꯒ ꯁꯤꯑꯣꯏꯗꯤ ꯐꯔꯦꯗꯅ, ꯑꯩꯒꯤ ꯈꯥꯡꯉꯝ ꯇꯧꯉꯝꯗꯕꯤꯗꯣ ꯐꯔꯦꯗꯅ, ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯐꯃꯨꯡ ꯆꯪꯗꯨꯅ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯃꯕꯨꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯗ ꯆꯤꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯛ ꯑꯗꯨ ꯆꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯃꯌꯥꯗꯒꯤ ꯏ ꯀꯌꯥ ꯑꯃ ꯑꯣꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯀꯤ ꯂꯥꯎ ꯈꯣꯡꯕ ꯑꯋꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯇꯨꯝꯊꯔꯨꯔꯕ ꯇꯣꯝꯊꯤꯟ ꯑꯃꯁꯨꯡ ꯑꯆꯧꯕꯅꯁꯨ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯗꯤ ꯂꯣꯟꯕꯅ ꯑꯆꯧꯕꯅ ꯄꯥꯈꯠꯅ ꯊꯥꯔꯤꯛ, ꯊꯥꯔꯤꯛ, ꯁꯦ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯇꯣꯛꯁꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ, ꯁꯦ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ꯫ ꯑꯁꯨꯝꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯊꯥꯔꯤꯛꯇꯤ ꯂꯦꯡ ꯑꯣꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯋꯥꯕꯗꯨ ꯈꯥꯡꯂꯒ ꯀꯞꯆꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯆꯧꯕꯅ ꯊꯤꯡꯖꯤꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯏꯟꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯀꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯆꯧꯕ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯃꯆꯥ ꯑꯗꯨ ꯏꯄꯥꯏ ꯍꯧꯔꯦ꯫ ꯑꯩ ꯊꯥꯔꯤꯛ, ꯁꯦ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯊꯥꯔꯤꯛꯅ ꯀꯞꯂꯒ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯄꯨꯛꯁꯦ ꯌꯥꯝ ꯆꯥꯛꯏ, ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ, ꯍꯛꯆꯥꯡꯁꯦ ꯂꯣꯏꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ, ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯇꯣꯝꯊꯤꯟ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯂꯒ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯃꯃꯥ, ꯅꯪ ꯀꯩꯗꯧꯔꯒꯦ ꯃꯃꯥ? ꯑꯗꯨꯕꯨ ꯊꯥꯔꯤꯛ ꯋꯥꯃꯟꯈꯤꯕꯅ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯑꯆꯧꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯔꯛꯇꯨꯅ ꯊꯥꯔꯤꯛꯇ ꯄꯤꯊꯛꯄꯤꯔꯝꯃꯤ꯫ ꯃꯀꯣꯛꯇꯁꯨ ꯈꯔ ꯄꯣꯞ ꯄꯣꯞ ꯊꯥꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯔꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ, ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯏ ꯑꯣꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯆꯤꯟ ꯑꯗꯨꯁꯨ ꯃꯨꯁꯨꯛ ꯃꯨꯁꯤꯜꯂꯛꯂꯦ꯫ ꯑꯃꯨꯛ ꯐꯥꯎꯕ ꯎꯗꯕ ꯃꯇꯧ ꯀꯌꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯧꯔꯨꯁꯤ ꯀꯗꯥꯏ? ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯅꯤꯡꯗ ꯑꯆꯧꯕꯗꯨ ꯈꯟꯐꯝ ꯈꯪꯗꯅ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯌꯥꯝꯅ ꯋꯥꯅ ꯇꯣꯝꯊꯤꯟꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯪꯁꯦ ꯎꯊꯣꯛꯅꯁꯨ ꯂꯥꯏꯕꯛ ꯊꯤꯒꯗꯧꯔꯤꯗ꯫ ꯀꯨꯏꯅ ꯁꯥꯡꯅ ꯅꯃꯥ ꯑꯩꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥ ꯀꯥꯏꯅꯔꯒꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯁꯤꯅꯤꯡꯗꯦꯅꯦ ꯏꯆꯥ ꯊꯣꯏꯕ꯫ ꯃꯃꯥ ꯌꯥꯎꯗꯕ ꯄꯨ ꯄꯥꯡ ꯁꯨꯗ꯭ꯔꯕ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯍꯧꯔꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯅ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯦꯅꯦꯍꯦ꯫ ꯇꯣꯝꯊꯤꯟ ꯀꯞꯂꯒ ꯃꯃꯥꯕꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯒ ꯃꯃꯥ, ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ,
Nangga kainaba ngamoy mama. Nang kaday chatoy no, ay sulake. Nang yaudana ay hingba ngamoy mama. Tharik kaplaga soradu thabet holaga. Makoy babu. Ay ngasidi chatpa tari. Tomthingi khalaga. Apaba mama ama thiraga. Nungay na himboy ko. Ijase. Mama awat pagi awat pa. Lehen bigan ko. Mamit tagi. Mabira mo pa ba? Chintahalan ko. Achobana tharik po mathanung da konsin biraga. Karino. Nang nangasing ang liba mayamba sibu karino. Aikoy mo kam dono lehaw haibano. Nang chat kiba yaroy. Aikoy nungay na himina kigadabani. Se. Nang kaisyo tog di haib. Nang amta noglo se. Tharik pirang lagta momon noglaga. Makoy babong hay na kaujaba se. Ngasi na aroy ba mikup oirani ko. Masi kalubada. Wakal se abwai. Taibang kong darak trip. Ijahasiga. Aidi layram lena chalam lagi. Ijatoy ba se. Mapanahag na luna daw biyo ko. Ay nung tigi na kuya ni Buyeng jagi ko, mumunog to na. Asi hay na nahigi kaplak lami. Imong ado marang kap na law na bagi makhol tabada. Thang na ba amadi laikagi miyoy karasu tara do na. Achaw bagi mayum tam na. Kaidaw raba zano hay do na yeng balak na rami. Tharik adum na hig na kaplam badagi. Ikang kangaw da na tharik yaroy bunumid oy kirami. Mama do na mahaki hegmit mang magtada laikidaba do da tomten mathayam na nungay zaramde. Higik lawa makay kapjarami. Tanja do da kangaw da na tharik ado masapum na magnik pa horaglami. Aduga konjal hauna amuktang lauram na matungda tharik ado mahaki aroiba pungpam moy kirami. Mamitagi pirang sinta na tapna ushin kirami. Thariki matawa do da achawbado makok pairaga lemay da pamtharaga mamit ado lauthok na lay kirami. Mikup ado da laikagi miyoy sing ado su yausilaglami. Thong hangdo o haibagi konjal ado tabada tomthin na mapi ado taithok chendu na hangdoklami. Tomthin gi matawa do da miyam ado su Thaudok amadi thok le haiduna khangnabadagi imungda phachen sinaraklami. Aduga yengluba matamdadi oiramliba phibam maduda ingangakna yengnaduna leirami. Mayamdugi maraktagi nupi amana Achauba kamdorino sibo. Achaubadi tumina wakhal amada mangduna laikhirami tomthina hikik launa kaplaga. Nine akoi nimi kap thorakpada mama se mayadagi I mayam ama oraga kappaga leiramiba. Ojikti kau bata akije amta hodopiyo nine ay mama yaudana hingba ngamoy nine. Maneduna tomthin ba konsin biraga. Tomthin mama se kau ba khumla aroye. Mama se waraman. Mama se ngahak pothajarasana. Angang oiriba tomthin na mapidu taithoklaga siduna tariba tharikki manak nakna famlaga mama yadu nan biraga. Tumo. Asumna tumba thembibagi mataw adu ubada miyoy sing adu mamittagi mapi tadaba kanamata yawnaramde. Somdana tharik adu manakong adu da kanagumba amagi khonjelda magi mamingbu kauba tarakpadagi khangboi lakpoi mamin adu khangpang pangthoraklami. Adu mahakna mikap thorakliba mafam asidi mana khalamba aduga taiwanarami. Mana khanbana mahak ase hingkalaktuna mahaki imung maktada mikap thorakle haina haraujarubani. Adubu mahakna mikap thorakliba asidi amuk phawba udriba mafam amada oirami. Mafam adu atai karisu manaramde. Imam mammi. Uwa kaya na koishille amuba machugi kwak kaya singna koi pai duna leirami. Aduga karino khangdaba khonjel kaya amasu tarami. Tharik ngakna lemaida hiptuna leirambadagi fuk haugalaglaga akoibaduda ngaihak yenglaga. Masibu lairamlin haibadura kanasu leiba ude. Kaino kadaiduna aihakna leiriba mafam asibu. Asi haiduna ngaktuna leiringai tanja aduda masak masak khangdaba amuba machugi fisol setba mamai kupshinba misak ahum khak laktuna tharik pu pharaga mafam amada puraklami. Tharik tawriba mataw aduda ingangakna ipa pakhatna. Kaino nakoibu kana
ꯑꯩꯕꯨ ꯐꯥꯗꯨꯅ ꯀꯗꯥꯏꯗꯅꯣ ꯅꯈꯣꯏꯅ ꯄꯨꯔꯤꯕ? ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯆꯧꯕ ꯌꯨꯝꯖꯥꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯉꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯆꯣꯟꯕ ꯁꯦꯠꯄ ꯃꯍꯥꯛꯀꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯐꯖꯔꯕ ꯅꯤꯡꯊꯧꯒꯤ ꯐꯝꯐꯝꯂꯥꯡ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯃꯅ, "ꯏꯅꯤꯡꯊꯧ, ꯅꯨꯄꯥ ꯑꯗꯨ ꯄꯨꯖꯔꯛꯂꯦ꯫" ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯂꯛꯂꯒ, "ꯅꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯣ." ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯉꯛꯅ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯥꯝꯅ ꯑꯆꯣꯞꯄ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ "ꯅꯍꯥꯛ ꯀꯅꯥꯅꯣ? ꯖꯣꯝ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨꯔꯥ?" ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯅꯍꯥꯛꯁꯦ ꯌꯥꯝꯅ ꯁꯤꯡꯉꯤ꯫ ꯁꯤꯡꯒꯤ ꯃꯇꯤꯛ ꯅꯁꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ." ꯊꯥꯔꯤꯛ ꯁꯥꯎꯔꯥꯡꯅꯅ, "ꯑꯩꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯇꯧꯕꯤꯔꯣ." ꯖꯣꯝ ꯑꯗꯨꯅ, "ꯅꯍꯥꯛ ꯑꯁꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ? ꯑꯩꯍꯥꯛ ꯑꯁꯦ ꯑꯁꯤꯕ ꯑꯣꯏꯔꯕꯅꯤꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯗꯣꯛꯅꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛꯀꯤ ꯆꯥꯡꯌꯦꯡꯅ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯐꯪꯂꯕ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛꯀꯤ ꯅꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ? ꯌꯥꯔꯒꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ." "ꯉꯥꯏꯈꯣ, ꯑꯩꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯟꯅ ꯇꯥꯈꯣ." "ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ?" "ꯅꯪꯁꯦ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯁꯤꯕꯒꯤ ꯃꯇꯝꯗꯤ ꯌꯧꯗ꯭ꯔꯤ." ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯇꯨ ꯉꯛꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ? ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ꯫ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯀꯔꯤꯅꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯟꯕꯤꯌꯨ꯫ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ꯫ ꯎꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯪꯂꯥ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯂꯥ? ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ꯫ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯅꯍꯥꯛ ꯑꯁꯦ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯕ ꯑꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯜꯂꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯛꯀꯤ ꯁꯤꯕꯒꯤ ꯃꯇꯝ ꯑꯗꯨꯗꯤ ꯌꯧꯗ꯭ꯔꯤ." ꯊꯥꯔꯤꯛ ꯖꯣꯝ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯅꯣꯝꯂꯒ, "ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯩꯅꯣ? ꯑꯝꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯟꯕꯤꯌꯨ." ꯖꯣꯝ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, "ꯑꯩꯅ ꯅꯣꯡꯃ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄꯗ ꯅꯍꯥꯛ ꯑꯁꯤ ꯎꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ, ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ, ꯏꯪ ꯇꯞꯆꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯑꯩꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯐꯕꯇ ꯈꯟꯗꯕ ꯃꯈꯩ ꯅꯪꯇꯕꯨ ꯑꯩꯒꯤ ꯑꯣꯏꯅꯤꯡꯂꯛꯄꯒꯤ ꯋꯥꯈꯜ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅꯍꯥꯛ ꯑꯁꯦ ꯆꯍꯤ 60 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯨꯝ ꯂꯩꯅꯥ ꯅꯥꯗꯨꯅ ꯁꯤꯒꯗꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯤꯕꯅꯤ꯫ ꯅꯪꯕꯨ ꯈꯔ ꯊꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯕꯗꯒꯤ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯕ ꯃꯇꯨꯡꯗ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯁꯦꯠꯇꯣꯛꯍꯟꯅꯅꯕ ꯉꯝꯕ ꯃꯅꯥ ꯑꯗꯣ ꯅꯐꯝꯗ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯄꯥꯝꯍꯜꯂꯕ ꯃꯇꯨꯡꯗ ꯄꯤꯁꯤꯜꯂꯝꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯍꯥꯛꯀꯤꯗꯃꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯁꯤ." ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛ ꯃꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ, "ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ! ꯅꯍꯥꯛꯀꯤꯗꯨꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ, ꯑꯩꯕꯨ ꯀꯜꯂꯛꯄ ꯑꯄꯥꯝꯕ ꯐꯥꯎꯕꯒꯤꯅꯤ꯫ ꯑꯩꯍꯥꯛ ꯑꯁꯦ ꯏꯆꯥ ꯏꯋꯥ ꯂꯩꯔꯕꯤꯅꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯅꯤꯁꯨꯕ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨꯁꯨ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡꯍꯜꯂꯕ ꯀꯌꯥꯗ ꯅꯕꯨꯛꯆꯦꯜ ꯐꯠꯇ꯭ꯔꯤꯕꯅꯣ? ꯍꯣꯏ, ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯄꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯅꯪ ꯃꯧ ꯅꯆꯥ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯑꯗꯨꯒ ꯅꯪꯒꯤ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯃꯤꯔꯣꯟꯕ ꯌꯥꯒꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯑꯁꯦꯡꯕ ꯏꯃꯛꯅꯤ ꯈꯜꯂꯒ ꯃꯄꯥ ꯁꯛꯅ ꯅꯥꯎꯀꯣꯟꯕ ꯉꯝꯒꯅꯤ꯫ ꯑꯩꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯉꯥꯛꯄꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯔꯁꯤ꯫ ꯅꯪꯅ ꯐꯅ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯁꯨꯛꯄꯤ ꯄꯤꯔꯣꯏ꯫ ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ, ꯃꯤꯒꯤ ꯅꯨꯄꯤ ꯃꯨꯟꯕ ꯐꯠꯇꯕ ꯖꯣꯝ ꯅꯤꯡꯊꯧꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯅꯍꯥꯛꯀꯨꯝꯅ ꯖꯣꯝ ꯅꯤꯡꯊꯧ ꯑꯁꯦ ꯐꯠꯇꯦ ꯍꯥꯏꯅꯔꯤꯕ ꯑꯁꯦ ꯌꯥꯝꯅ ꯆꯨꯝꯕꯖꯥꯠꯅꯤ꯫ ꯑꯩꯒꯤꯗꯤ ꯁꯤꯔꯕꯁꯨ ꯍꯤꯡꯂꯕꯁꯨ ꯑꯆꯧꯕ ꯈꯛꯇꯒꯤ ꯑꯣꯏꯒꯅꯤ꯫ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗ ꯌꯥꯍꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ." ꯊꯥꯔꯤꯛꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯍꯣꯡꯕ ꯅꯥꯏꯗꯦ꯫ "ꯅꯪꯅ ꯑꯩꯕꯨ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯖꯧ꯫ ꯑꯩꯗꯤ ꯑꯗꯨꯃꯛ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗꯒꯤ ꯈꯛ ꯍꯣꯡꯂꯣꯏ꯫
ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯎꯅ ꯅꯍꯥꯛꯀꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯄꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯗꯧꯕꯅꯤ ꯁꯤꯕꯁꯨ ꯅꯥꯏꯔꯔꯣꯏ ꯃꯔꯝꯗꯤ ꯅꯍꯥꯛ ꯑꯁꯦ ꯊꯋꯥꯏ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕ ꯄꯥꯝꯂꯒꯗꯤ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕꯁꯤ ꯏꯜꯂꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯍꯤꯡꯕꯗ ꯅꯁꯥꯅ ꯑꯌꯥꯕ ꯄꯤꯔꯛꯎ ꯊꯥꯔꯤꯛ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯒ ꯑꯩꯗꯤ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯑꯩꯅ ꯅꯨꯡꯉꯥꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯒꯦꯔꯥ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯒꯤ ꯇꯥꯏꯕꯪ ꯈꯣꯡꯊꯥꯔꯛꯇ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯉꯥꯏꯕ ꯑꯣꯏꯅ ꯑꯗꯨꯝ ꯑꯩ ꯋꯥꯅ ꯂꯦꯟꯖꯒꯦ ꯅꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯅꯃꯪꯗꯁꯨ ꯃꯪꯒꯅꯨ ꯋꯥꯗꯨ ꯇꯥꯕꯗ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯅ ꯊꯥꯔꯤꯛꯀꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯆꯦꯠꯅ ꯐꯥꯖꯤꯜꯂꯒ ꯍꯥꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯂꯝꯍꯦꯟꯕꯤ ꯅꯨꯄꯤ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯁꯔꯪ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯇꯨꯅ ꯊꯥꯔꯤꯛꯄꯨ ꯁꯔꯪ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯊꯥꯔꯤꯛ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯁꯥꯅ ꯌꯥꯅ ꯁꯔꯪ ꯑꯗꯨꯗ ꯆꯪꯂꯒ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯥꯏ ꯑꯃꯅ ꯏꯅꯤꯡꯊꯧ ꯅꯨꯄꯤ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯌꯨ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯀꯝꯗꯧ ꯀꯔꯤꯒꯨꯝꯕ ꯏꯄꯥ ꯁꯣꯔꯥꯔꯦꯜ ꯃꯍꯥꯛꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ ꯖꯣꯝ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯩ ꯀꯣꯛ ꯌꯥꯝꯅ ꯁꯥꯏ ꯌꯥꯒꯗ꯭ꯔꯥ ꯈꯟꯅ ꯇꯧꯈꯤꯕꯅꯤ ꯅꯨꯄꯤꯁꯦ ꯍꯥꯏꯕ ꯏꯟꯗꯦ ꯂꯝꯍꯦꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯜꯂꯨ ꯀꯔꯤꯒꯨꯝꯕ ꯏꯄꯥ ꯁꯣꯔꯥꯔꯦꯜ ꯑꯗꯨꯅ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯃꯅꯥꯏ ꯑꯗꯨꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯊꯣꯛꯅ ꯂꯨꯔꯤꯗ ꯇꯧꯔꯤꯁꯦ ꯃꯥꯕꯨ ꯇꯞꯅ ꯇꯞꯅ ꯁꯣꯏꯗꯅ ꯊꯦꯝꯗꯨꯅ ꯌꯥꯅꯅꯕ ꯍꯣꯠꯅꯁꯤ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯋꯥꯈꯜ ꯑꯣꯟꯗ꯭ꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯆꯠꯂꯣ ꯑꯇꯩ ꯏꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛꯇ ꯇꯝꯂꯨꯆꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤꯁꯤꯒꯤ ꯆꯥꯅꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯤꯕꯤꯌꯨ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯇ ꯍꯥꯏꯐꯦꯠꯇꯪ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯃꯤꯔꯝꯂꯦꯟꯗ ꯊꯥꯔꯤꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯟꯅꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯑꯋꯥꯕꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯊꯥꯔꯤꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ ꯊꯥꯔꯤꯛꯄꯨ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕ ꯑꯆꯧꯕꯗꯤ ꯃꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯑꯃꯇ ꯄꯣꯛꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯎꯡꯗꯨꯅꯇ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯆꯤ ꯃꯌꯥꯗ ꯎꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯆꯧꯕꯗꯨ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯅꯈꯥꯗꯨꯗ ꯃꯪꯗꯨꯅ ꯐꯝꯂꯤꯉꯩꯗ ꯇꯣꯝꯊꯤꯟꯅ ꯄꯥꯕꯨꯡ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯅꯤꯅꯦꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯆꯧꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯏꯆꯥꯊꯣꯏ ꯅꯪ ꯑꯗꯨꯃꯛ ꯆꯥꯊꯣꯛꯎꯔꯣꯅꯦ ꯑꯩꯅꯦ ꯀꯣꯟꯅ ꯆꯥꯔꯒꯦ ꯍꯥꯏꯔꯒ ꯄꯄꯥꯗꯤ ꯑꯗꯨꯝ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧꯔꯁꯤ ꯑꯆꯧꯕ ꯃꯃꯣꯟ ꯅꯣꯛꯂꯒ ꯇꯣꯝꯊꯤꯟꯕꯨ ꯅꯨꯡꯁꯤꯅ ꯃꯃꯥꯏꯗ ꯁꯤꯛꯄꯤꯔꯒ ꯏꯆꯥꯊꯣꯏ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯄꯄꯥ ꯆꯥꯒꯦ ꯇꯣꯝꯊꯤꯟ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯄꯨꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯈꯨꯠ ꯑꯗꯨ ꯁꯦꯡꯅ ꯍꯥꯝꯇꯣꯛꯂꯒ ꯆꯥꯛꯇꯣꯠ ꯑꯃ ꯇꯣꯠꯂꯒ ꯃꯄꯥꯗ ꯏꯟꯕꯤꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯆꯧꯕ ꯑꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯕ ꯃꯈꯩ ꯆꯥꯛ ꯑꯗꯨ ꯍꯨꯛꯂꯝꯃꯤ ꯇꯣꯝꯊꯤꯟꯁꯨ ꯀꯞꯂꯒ ꯄꯥꯕꯨꯡ ꯏꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯨ ꯄꯥꯕꯨꯡꯅꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯉꯝꯃꯣꯏꯌꯦ ꯑꯆꯧꯕ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯀꯞꯆꯔꯝꯃꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯆꯧꯕ ꯊꯥꯔꯤꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅ ꯀꯥꯎꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯆꯧꯕꯗ ꯉꯥꯎꯖꯕ ꯂꯤꯛꯂꯥꯗꯨ ꯂꯥꯛꯂꯝꯃꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯃꯤ ꯑꯆꯧꯕꯁꯨ ꯎꯔꯗꯨꯅ ꯂꯤꯛꯂꯥ ꯂꯥꯛꯂꯤꯕ꯭ꯔꯥ ꯁꯤꯗ ꯐꯝꯃꯨ ꯂꯤꯛꯂꯥ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯐꯝꯂꯒ ꯏꯕꯣꯡ ꯑꯉꯥꯡꯁꯤꯕꯨ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯊꯝꯂꯕꯗꯤ ꯀꯝꯗꯧꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯦ ꯑꯅꯥꯕ ꯑꯣꯏꯔꯛꯀꯅꯤ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯆꯠꯈꯤꯕ ꯃꯍꯥꯛꯇꯤ ꯆꯠꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯅꯆꯥꯁꯤꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯤ ꯑꯍꯥ ꯂꯀꯣꯟ ꯈꯛꯀꯤ ꯋꯥꯅꯤ ꯑꯆꯧꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯂꯤꯛꯂꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯦ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯄꯗꯤ ꯂꯥꯏꯅ ꯉꯝꯃꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯀꯌꯥ ꯈꯟꯖꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯑꯅꯥꯕ ꯑꯣꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯕ ꯍꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥ ꯁꯥꯅꯧꯅ ꯃꯌꯥꯝꯕꯒꯤ ꯑꯋꯥꯕ ꯑꯗꯨ ꯀꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯁꯦꯕꯥ ꯇꯧꯔꯕ ꯐꯥꯎꯕꯗ ꯐꯒꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯁꯣꯝꯗꯅ ꯊꯥꯔꯤꯛꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯍꯣꯡꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ
Tharikna lairiba surung adugi manaktamna laklaga. Nahakse, onthoknasuna thamoi kankredako. Tasengna aisu nangbu nushibadagi tawkhibani. Yarabadi nahaki wakhal adu honglaba. Nangna aibu tawningba kusi tawbada aina athingba piroi. Adubu aigi nushibadi nangonda subi piroi. Jom ningthaw adu sauna. Hai, masigi nupi ase mangak yam haigaline. Aduna ngasi nongmugine karisu pijaba yara. Hoi ningthaw. Jom ningthaw adu kanthi thokpa makhai sauraga. Haukrabadi haukre. Hojik oiriba punsida pinthokpa ngamdaba nupi. Thariksu surung adudagi mahak tananaba haiduna kanna lauraga. Aidi atopa nupiga khakmanaroye. Siba mingonda yenthokte. Lepkiba amada thamoi sengna lepjaba. Asengma nupi amagi thamoi chenbini. Nangumba migi nushibada kalakpa. Migi nupibu nushiba achopa ningthaw. Chakhatabado nati. Jom ningthaw wahaidu tabada saunungbana loire. Surung aduda fachang silaklaga Tharikki lusamadu pairaga. Mabuk mapa aduda nalaga. Bibuk nungda yauriba naja ase sina poklakpa pambra. Tharik tawgunu haibagumna mangak adu nomlaga kaplaga. Madudadi tawbigana. Ai ichabu yamna nushi. Ase haiduna inthoklamnaga surung adu chena lonsilamnaga chatkirami. Tharik mabuk adu nanjaraga thamoi sopna miram lenda lehoba mapuroiba amadi machabu ningsingduna kapjarae. Achawbasu wakhalaina na aduna famungda taaduna leirami. Nongmagi numit amadani achawbana magi hekpokminaba manaw nupa sanaw adu magi kada kaushilami. Sanawsu tinthaba laitana laklami. Kari tawrabage aibu khobubu yamba. Sanaw. Aidi nongmugi hakchang asi sonjinba sumsum henkale. Aduna matam kuina sangna leiba yagadaba mandre. Aigi ichanupa ahalse nangna khara phananaba tawbidaba yadre. Haibiu yamba kari tawjaw haibano. Aigi lairiba lanthum singase hayengmak yonthoktuna. Phanglakpa sel aduna aigi icha asina leibada saphagadaba. Macha leizadaba amagi imungda nungai yaifana. Machada machadawna yokpiba. Amadi khanbiba ngamgadaba imungda thamba pami. Mafam asida leiragadi yum masibu uraga. Ai amasung mamabu ningsingda. Matam chuppada. Wakhal soktuna adum laikibada ai pamdi. Adunane nangna khara phananaba silo. Madugidamakdadi karisu khaluno. Aina soidana singi. Ngasi haujumak chatuna mafam kadai kadaida leibage haibada. Nanaw nupiga punna khanaminarage. Oh, adumna taw. Aina hinglingaida thabak khudingmak pangthokpa pami. Sanaw sohoi hairamlaga mafam adudagi thoraklami. Matam aduda magi nupi tharo adu khangningna. Kai hairaino. Nupi yamna ningjaba nayamba sina. Sanaw sumayambana hairakpa khudingmak tamlami wafamdu tabada mabuk sengdabi tharo phattaba wakhal ama khanba hawraklami. Adudi mahaki asuk yamna yamkhraba maralase. Atopa imungi loina oikhradadaba. Adunini manaw nupa akhoidagadi pithokningba janate. Macha ase yofam thokpa khoini yogaloi. Adu tawniga ada tawniga mase kok hatokhiba. Tharona ngai ha wakhal khallaba matungda. Somdawrese nupa matai manawado thiba phangle haijanarase. Aduga mahakna haibagum maral mathum loina yonthoknaba matungda. Mafam amada losinduna thamlase. Aduga macha nupa adu thilure hairaga lamhang amada hatokpra natraga langthombra matawrase. Aduga na yamba sisiba ngairase. Mahak sikhrabadi losin khiba lanthomado aikhoigi oihoredana. Sanaw harauna magi nupigi lemjum maduda thengladuna. Nangsidi onthokna haisingkhredako. Tharona noklaga singdradi pango hairiro. Ase haiduna harauna momon nokminarami. Somdana laire pakta tharik ado mabukni nushiduna hik kaptuna leirami. Mahaki kapadu themlabasu to o haibe yaramde. Jom ningthawsu mabu nushiba kawbanina yamna nungaitana. Tharik kapadu to o kadawraki. Aisu nungaiti. Mamang thakta tawkiba thabak adugidama ngakpiraga. Angang adugi mapa sakna aina oiraki. Nungsinana himinarase haibase amuktadi yabiru kaidogi. Aisu yamwari. Ai ngasi phaw nupi amata hanna yenglaktriba ningthaw. Adubu nang khakta aigi thamoina khoidajabadagi. Nang mawni haiba khangna thabak ado aina pangthokhibane. Tharik wadi ngangda thamoi sokna khonjel hauna kaptuna leirami. Tanja aduda khanghodana mafam aduda nuksit kana silaklami. Aduga arangba mangalama ngalaklami. Mataw aduda karino haiduna mayam adu ingak ngakna yengaduna leirami. Adubu jom ningthaw adudi
ꯎꯠꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯁꯣꯔꯥꯔꯦꯜꯒꯤ ꯃꯄꯥ ꯂꯥꯛꯄꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯔꯥꯜ ꯑꯗꯨ ꯌꯥꯖꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯔꯤꯁꯨ ꯆꯦꯟꯗ ꯂꯦꯞꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯣꯔꯥꯔꯦꯜ ꯏꯄꯥ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯎꯔꯦ ꯃꯕꯨꯛ ꯀꯪꯂꯕꯤ ꯊꯥꯔꯤꯛꯅ ꯑꯋꯥꯕ ꯁꯛꯂꯣꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯦ, ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ? ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥꯅꯣ? ꯃꯍꯥꯛꯅ ꯀꯞꯂꯤꯕꯅ ꯀꯔꯤꯒꯤꯅꯣ? ꯉꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯌꯨ." ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯂꯩꯃꯥꯏꯗ ꯀꯨꯟꯊꯔꯒ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯞꯂꯒ ꯁꯣꯔꯥꯔꯦꯜꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯋꯥꯗꯣ ꯇꯥꯕꯗ ꯑꯆꯨꯝꯕ ꯆꯠꯆꯕ ꯁꯣꯔꯥꯔꯦꯜ ꯏꯄꯥ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ "ꯍꯦ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜ, ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯛ ꯁꯦꯡꯅ ꯊꯕꯛ ꯇꯧꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯟꯊꯔꯕꯅꯤ꯫ ꯁꯤꯕꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯕꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯖꯔꯤꯕ ꯏꯃꯨꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯋꯥꯈꯜ ꯈꯟꯊꯗꯕ ꯃꯈꯩ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ? ꯍꯩ, ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯇꯞꯅ ꯊꯥꯡꯇꯣꯛꯄꯤꯔꯛꯎ." ꯖꯣꯝ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯥꯔꯤꯛꯄꯨ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯂꯣꯟꯅꯔꯒ ꯀꯞꯂꯒ, "ꯏꯄꯥ ꯁꯣꯔꯥꯔꯦꯜ, ꯑꯩꯕꯨ ꯑꯃꯨꯛꯇ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯍꯜꯍꯟꯕꯤꯌꯨ꯫ ꯑꯩ ꯃꯍꯥꯛ ꯌꯥꯎꯗꯅ ꯂꯩꯕ ꯉꯝꯃꯣꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯗꯨꯁꯨ ꯎꯗꯕ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯂꯦ꯫ ꯑꯩ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯎꯅꯅꯤꯡꯉꯦ." ꯁꯣꯔꯥꯔꯦꯜ ꯃꯄꯥ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯊꯥꯔꯤꯛꯀꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ, "ꯅꯨꯄꯤ ꯃꯆꯥ, ꯑꯁꯤꯕꯅꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯠꯍꯟꯕ ꯌꯥꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯅ ꯍꯤꯡꯒꯠꯍꯜꯂꯦ ꯍꯥꯏꯅ ꯈꯜꯂꯨ꯫ ꯃꯤꯔꯝꯂꯦꯟꯗꯗꯤ ꯅꯍꯥꯛ ꯑꯁꯦ ꯁꯤꯗꯨꯅ ꯍꯛꯆꯥꯡ ꯑꯗꯣ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯃꯁꯛ ꯈꯪ ꯃꯩ ꯊꯥꯗꯨꯅ ꯅꯪꯕꯨ ꯄꯣꯠꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯇꯧ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯤꯡꯗꯨꯅ ꯂꯩꯔꯨꯕ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯑꯁꯦ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯕꯈꯛ ꯊꯥꯖꯕꯤꯔꯔꯣꯏ꯫ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯍꯤꯡꯀꯠꯄ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯗꯨꯅ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯒ ꯖꯣꯝ ꯅꯤꯡꯊꯧ ꯑꯁꯤꯒ ꯃꯈꯥ ꯇꯥꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯂꯩꯕꯅ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯇꯦꯡꯗꯤ ꯌꯥꯝꯅ ꯄꯥꯡꯅꯤꯡꯏ, ꯑꯗꯨꯕꯨ ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯨꯄꯤ ꯃꯆꯥ, ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯦ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯨ." ꯊꯥꯔꯤꯛꯇꯤ ꯊꯃꯣꯏ ꯀꯥꯏꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯋꯥꯈꯜ ꯑꯗꯨ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗꯗꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ, "ꯏꯄꯥ ꯁꯣꯔꯥꯔꯦꯜ, ꯐꯔꯦ, ꯑꯩꯍꯥꯛ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯏꯆꯥ ꯑꯗꯣ ꯑꯩ ꯂꯩꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜ ꯁꯣꯏꯗꯅ ꯁꯣꯛꯂꯝꯒꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯈꯣꯏꯕꯨ ꯊꯦꯝꯖꯤꯟꯕ ꯌꯥꯍꯟꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯍꯥꯛ ꯖꯣꯝ ꯅꯤꯡꯊꯧꯒꯤ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗ ꯅꯣꯛꯅ ꯅꯣꯛꯅ ꯂꯩꯃꯤꯟꯅꯖꯔꯒꯦ." ꯁꯣꯔꯥꯔꯦꯜꯁꯨ ꯊꯥꯔꯤꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ꯫ "ꯐꯔꯦ ꯅꯨꯄꯤ ꯃꯆꯥ, ꯑꯩ ꯑꯌꯥꯕꯗꯨ ꯄꯤꯔꯒꯦ꯫ ꯖꯣꯝ ꯅꯤꯡꯊꯧ ꯅꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯣ꯫ ꯑꯗꯨꯒ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯍꯥꯛꯀꯤ ꯌꯥꯊꯪ ꯉꯥꯛꯅ ꯆꯠꯇꯕ ꯃꯈꯩ ꯑꯩꯍꯥꯛꯀꯤ ꯑꯄꯥꯝꯕ ꯇꯧꯗꯨꯅ ꯑꯩꯍꯥꯛꯀꯤ ꯊꯕꯛꯀꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛꯄꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ." ꯖꯣꯝ ꯑꯗꯨ ꯀꯞꯅꯣꯛ ꯇꯧꯔꯒ, "ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯊꯥꯔꯤꯛ ꯈꯛꯇꯕꯨ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯇꯩ ꯅꯨꯄꯤꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯖꯔꯣꯏ꯫ ꯏꯃꯤꯠꯁꯦ ꯇꯥꯡꯂꯕꯁꯨ ꯌꯥꯔꯦ." ꯁꯣꯔꯥꯔꯦꯜꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯖꯣꯝ ꯑꯗꯨꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯐꯤꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯖꯣꯝ ꯅꯤꯡꯊꯧꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯣꯔꯥꯔꯦꯜ ꯂꯥꯛꯂꯒ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯣꯏꯔꯦ ꯈꯟꯖꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯥꯔꯤꯛꯅ, "ꯅꯪꯒꯤ ꯍꯔꯥꯎꯕꯗꯣ ꯀꯣꯟꯅ ꯍꯔꯥꯎꯔꯣ, ꯆꯠꯂꯁꯤ." "ꯍꯩ, ꯅꯈꯣꯏ ꯃꯌꯥꯝ ꯌꯨꯝꯒꯁꯦ ꯐꯖꯅ ꯁꯦꯡꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ꯫ ꯅꯇꯩꯃꯒ ꯃꯤꯔꯝꯂꯦꯟꯗ ꯑꯃꯨꯛꯇ ꯀꯣꯏꯊꯣꯛꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨ ꯊꯥꯔꯤꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯁꯝꯂꯒ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯥꯔꯣꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯗꯥꯀꯨ ꯑꯃꯗ ꯇꯣꯝꯊꯤꯟꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯜ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯆꯧꯕꯗ ꯍꯥꯏꯅꯔꯒ ꯇꯣꯝꯊꯤꯟꯕꯨ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯊꯤꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤꯗ ꯍꯥꯞꯈꯤꯔꯝꯃꯤ꯫ ꯇꯧꯕꯁꯨ ꯈꯪꯗꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯥꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯀꯣꯏꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯃꯄꯥꯕꯨꯡꯗ ꯕꯤꯗꯥꯏ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯁꯥꯅꯧ ꯑꯃꯗꯤ ꯊꯥꯔꯣ ꯑꯗꯨ ꯄꯣꯠ ꯑꯃꯈꯛ ꯂꯧꯔꯨꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯍꯥꯏꯗꯨꯅ ꯀꯨꯞꯊꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯣꯡꯁꯣꯡ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯉꯛꯅ, "ꯀꯀꯥ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ?" "ꯑꯩꯁꯦ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤꯅꯦꯍꯦ꯫ ꯃꯣꯏ ꯈꯔ ꯊꯦꯡꯒꯗꯕ ꯃꯥꯜꯂꯦ, ꯑꯗꯨꯅ ꯅꯪꯕꯨ ꯑꯣꯏꯅ ꯑꯩꯅ ꯊꯤꯜꯂꯨꯆꯣ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ." ꯇꯣꯝꯊꯤꯟꯁꯨ ꯏꯄꯪ ꯄꯪꯕ ꯃꯈꯩ, "ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯏꯁꯩ ꯉꯪꯗꯨꯅ ꯊꯧꯔꯝꯃꯤ꯫
ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯃ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯇꯣꯝꯊꯤꯟꯕꯨ ꯀꯨꯝꯊꯔꯛꯅꯕ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯇꯣꯝꯊꯤꯟꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯑꯉꯥꯡꯗꯨꯗꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ, ꯃꯤꯅꯥꯏ! ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯀꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯚꯨꯠ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯔꯣꯏꯕ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯒ ꯁꯤꯕꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯗꯥꯀꯨꯅꯤ, ꯚꯨꯠꯄꯨ ꯀꯤꯗꯅ ꯀꯩꯗꯧꯔꯤ? ꯁꯣꯝꯗꯅ ꯖꯣꯝ ꯅꯤꯡꯊꯧꯅ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯁꯤꯜꯂꯒ ꯇꯣꯝꯊꯤꯟ ꯑꯗꯨ ꯊꯥꯔꯤꯛꯅ ꯅꯨꯡꯁꯤꯅ ꯄꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯏꯆꯥꯊꯣꯏ, ꯅꯃꯥ ꯑꯩꯍꯥꯛꯅ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗꯀꯣ꯫ ꯊꯥꯔꯤꯛ, ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯇꯕ ꯌꯥꯔꯔꯣꯏ, ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯊꯥꯔꯤꯛꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯅꯨꯡꯂꯛꯂꯝꯃꯤ꯫ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯇꯨꯝꯂꯤꯕ ꯑꯆꯧꯕꯒꯤ ꯊꯋꯥꯏꯕꯨ ꯀꯧꯊꯣꯛꯇꯨꯅ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯆꯧꯕ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯊꯥꯔꯤꯛꯄꯨ ꯎꯖꯕ ꯐꯪꯕꯗ ꯍꯔꯥꯎꯅ ꯊꯥꯔꯤꯛ, ꯅꯍꯥꯛ ꯅꯍꯥꯟꯃꯈꯩ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ? ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯌꯥꯝ ꯋꯥꯔꯦ꯫ ꯊꯥꯔꯤꯛ ꯀꯞꯂꯒ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯇꯝꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ, ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯗꯣ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯕ ꯉꯝꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯑꯣꯏꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯣꯏꯕꯤꯌꯨ꯫ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯎꯔꯒ ꯑꯩꯁꯨ ꯁ꯭ꯋꯔꯒꯊꯛꯇꯒꯤ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯆꯒꯦ꯫ ꯁꯤꯈ꯭ꯔꯕꯤ ꯊꯋꯥꯏ ꯑꯩꯍꯥꯛꯀꯤꯗꯃꯛ ꯈꯜꯂꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ꯫ ꯑꯩ ꯃꯇꯝ ꯁꯥꯡꯊꯅ ꯂꯩꯕꯁꯨ ꯌꯥꯗ꯭ꯔꯦ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯊꯥꯔꯤꯛ, ꯉꯥꯏꯈꯣ꯫ ꯐꯔꯦ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯑꯩꯍꯥꯛ ꯄꯥꯡꯊꯣꯛꯂꯒꯦ꯫ ꯇꯧꯕꯇꯕꯨ ꯅꯪꯒ ꯑꯩꯒ ꯑꯔꯣꯏꯕ ꯎꯅꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯍꯥꯛꯄꯨ ꯑꯃꯨꯛꯇꯪꯗꯤ ꯏꯊꯥꯅꯨꯡ ꯑꯁꯤꯗ ꯆꯦꯠꯅ ꯀꯣꯟꯖꯍꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯖꯣꯝ ꯅꯤꯡꯊꯧꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ, ꯀꯂꯛ ꯈꯝꯕꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯁꯣꯔ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯒ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦꯗ꯫ ꯊꯥꯔꯤꯛ ꯀꯞꯂꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯤ ꯂꯤꯛꯂꯥꯗꯣ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ, ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯃꯍꯥꯛ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯒ ꯇꯣꯝꯊꯤꯟꯕꯨꯁꯨ ꯃꯍꯥꯛꯅ ꯃꯃꯥ ꯁꯛꯅ ꯌꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯣ ꯃꯉꯣꯟꯗ ꯎꯏ꯫ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯎꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯖꯣꯝ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯇꯥꯏꯕꯪ ꯐꯥꯎꯅꯔꯛꯇꯨꯅ ꯃꯤꯀꯞ ꯈꯪꯇꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯣꯜꯂꯝꯕ ꯃꯁꯥ ꯑꯗꯨꯁꯨ ꯐꯒꯠꯂꯝꯃꯤ꯫ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯃꯆꯥꯅ ꯇꯨꯝꯗꯨꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯗ ꯇꯝꯂꯒ ꯂꯝꯍꯦꯟꯕꯤ, ꯃꯤꯒꯤ ꯃꯔꯜ ꯄꯥꯝꯕꯤ, ꯄꯨꯛꯆꯦꯜ ꯂꯨꯗꯕꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯆꯩꯔꯥꯛ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤꯅ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯃꯇꯝꯗꯁꯨ ꯍꯔꯥꯎꯅ ꯌꯥꯔꯛꯄꯗꯒꯤ ꯑꯃꯨꯛ ꯅꯧꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯎꯔꯒ ꯁꯣꯝꯗꯁꯨ ꯁꯣꯔꯥꯔꯦꯜ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯥꯔꯤꯛ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯣꯝ ꯅꯤꯡꯊꯧ ꯑꯃꯗꯤ ꯊꯥꯔꯤꯛ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯔꯥꯎꯅ ꯄꯥꯟꯈꯤꯔꯝꯃꯤ꯫